latest oiba yamna nungaiba pau amana laibak asigi khwaidagi wangba wayel sang Supreme Court na pikiba puwari oheuraga doba judgment amana Information and Technology Act section 66A bu unconstitutional oi haikibada natana chanahan khidre hairiba judgment asi Sriya Singhal kauba myoi amana section 66A bu singnaraduna tharakhiba petition amagi makhata na chatharakhiba hearing the pikibani judgment adu lauthokpaga loinana court asina makhata na Information and Technology Act section 66A asina Indian Constitution gi article 19 clause 1 sub clause A gi makhada laibak asigi citizen amana mahaki oiba wakalon sing Fongdokpada fundamental right adu singnabata natana namthabire haike masiga loinana hana section 66A gi makhada social media gi platform sing khudam oina Facebook Twitter LinkedIn WhatsApp ta masagi oiba Aningba apamba phongdokliba wafamsingda Yumfam Oiraga police na faba yaramba adu hojikti yararoi loinana Supreme Court ki judgment ase laibak asigi achoba mai pakpa amani masina citizen amage freedom of speech and expression bu hena mayek lahalagani amade wahan thok lehelagani haina petitioner Sriya Singhal na Fongdokpadha